ꯂꯥꯏꯁꯪꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯑꯗꯨꯝ ꯄꯨꯡ ꯍꯥꯡ ꯇꯥꯔꯦ ꯏꯌꯥꯝꯕ ꯍꯣꯔꯦꯟ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄꯗꯣ ꯑꯗꯨꯝ ꯈꯨꯝꯕꯤꯔꯛꯑꯣ ꯑꯩ ꯊꯣꯏꯅꯕꯨꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯉꯥꯡꯅꯤ ꯁꯨꯝ ꯑꯩ ꯂꯥꯏꯒꯤ ꯊꯣꯡꯁꯦ ꯉꯥꯛꯇꯪ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯑꯥꯎ ꯃꯥꯅꯦ ꯃꯥꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯂꯥꯏꯐꯝꯁꯤꯗ ꯑꯧ ꯍꯥ ꯀꯩꯅꯣꯅꯦ ꯌꯨꯝꯅꯥꯡꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯃ ꯂꯥꯛꯏꯁꯦ ꯀꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯥ ꯊꯣꯏꯅꯕꯨꯗꯤ ꯃꯤꯕꯨꯗꯤ ꯀꯌꯥ ꯀꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯕꯨ ꯂꯥꯞꯅ ꯂꯥꯛꯄꯅꯤꯅ ꯀꯩ ꯄꯣꯡꯕꯥꯏ ꯍꯥꯏꯗꯣꯛꯑꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯥꯞꯅ ꯑꯗꯨꯝ ꯈꯣꯏꯔꯝꯖꯕ ꯂꯥꯞꯅ ꯑꯗꯨꯝ ꯈꯣꯏꯔꯝꯖꯕ ꯌꯥꯏ ꯀꯣꯏꯅ ꯂꯩꯅ ꯑꯝꯇ ꯌꯦꯡꯉꯣ ꯔꯥꯎꯟꯗꯣ ꯅꯣꯡꯄꯣꯛ ꯂꯝꯕꯤꯒ ꯐꯥꯠꯂꯛꯏꯗꯣ ꯑꯗꯨꯒꯁꯨ ꯌꯦꯡꯉꯨ ꯃꯥꯅ ꯈꯔꯅꯦ ꯉꯥꯡꯁꯪ ꯁꯤꯄꯔꯝꯃꯤ ꯑꯅꯥꯡ ꯑꯔꯥꯞꯄꯗ ꯌꯦꯡꯁꯜꯂꯨ ꯀꯌꯥꯅ ꯄꯥꯡ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯛꯇꯨꯅꯤ ꯄꯥꯡ ꯄꯨꯗꯪ ꯉꯝꯈꯩ ꯁꯦꯝꯒꯠꯁꯤꯒꯦ ꯁꯥꯒꯠꯆꯒꯦ ꯍꯥꯏꯕꯒꯤ ꯉꯥꯛꯇ ꯇꯥꯕ ꯅꯦꯕ ꯀꯌꯥ ꯂꯥꯛꯑꯦ ꯑꯗꯨꯝ ꯅꯦꯝ ꯌꯣꯠꯁꯤꯟꯕꯒꯤ ꯏꯃꯥꯒꯤ ꯏꯄꯥꯒꯤꯗꯃꯛꯇ ꯍꯩꯇ ꯂꯩꯇ ꯇꯝꯖꯒꯦ ꯑꯃꯁꯨꯡ ꯀꯔꯤ ꯀꯨꯏꯁꯤꯟ ꯌꯥꯅꯕ ꯀꯨꯝꯖꯗ ꯅꯨꯄꯥ ꯏꯃꯥꯒꯤ ꯊꯝꯕꯤꯖꯒꯦꯅ ꯁꯤꯄꯔꯝꯗ ꯑꯗꯨꯝ ꯃꯥꯡꯅ ꯄꯣꯛꯅ ꯂꯩ ꯂꯧꯁꯤꯟꯇꯅ ꯍꯥꯞꯕꯤꯔꯒꯤ ꯐꯥꯎ ꯃꯥꯅꯤ ꯃꯥꯅꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯁꯪꯁꯤꯅ ꯑꯩꯈꯣꯏ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯗꯨꯅ ꯍꯥꯟꯅ ꯚꯣꯠ ꯅꯨꯡ ꯂꯦꯞꯇ꯭ꯔꯤꯉꯩꯗ ꯃꯥ ꯁꯥꯕꯤꯔꯦ ꯑꯗꯩ ꯁꯤꯒꯤ ꯀꯩꯅꯣ ꯁꯪꯂꯦꯟꯗꯨꯅ ꯂꯥꯏ ꯁꯪꯂꯦꯟꯗꯨꯅ ꯁꯥꯕꯤꯔꯗꯤ ꯂꯥꯏ ꯍꯩꯗꯦ ꯅꯨꯡꯊꯤꯟ ꯊꯩꯗꯣ ꯑꯗꯨ ꯃꯥ ꯀꯩꯅꯣ ꯑꯗꯒꯤ ꯇꯨꯔꯦꯟ ꯃꯃꯥꯡꯒꯤ ꯑꯗꯨ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨ ꯃꯥ ꯂꯥꯏ ꯄꯥꯛꯄꯤꯔꯦ ꯑꯗꯩ ꯃꯥ ꯑꯗꯨꯝ ꯐꯥ ꯍꯥꯏꯕꯅꯤꯅ ꯍꯧꯖꯤꯛ ꯀꯥꯔꯤ ꯀꯨꯝꯕꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯤꯁꯤꯅ ꯁꯦꯔꯧꯁꯤꯅꯦ
Nomaising ngay ini nomaising itu laporan ada. Nomaising lah. Oh. Nomaising itu lah. Itu kan jauh lebih nanti di poin ada. Ada itu anak pun itu lah. Iya ada itu lain tahu itu bahwa kalau ni amang ini amang itu hai betul. Itu lah orang itu. Ada lain ini cuma akan ada ini. Apa ya? Ini cuma asli sing di tahu foto kan. Lalu yang lalu lain ini zaman ini itu buat ini Ilu ising tahu sing apa kita cuma tahu. Lain ini lain ini. Lain ini kita tahu sendiri apa ya. Itu lain ini saya ini ising tahu. 이양부시다 거기 작가님은 그 라고 거기 또 ada masih kamu kan kami itu aja sih cuma lagi ai lagi itu ai macam 생도비로 sih macam tu bisa sih macam itu bisa sih itu Sudah di. tertentu lah tertentu 너 기거로 빵 이렇게 한 거에 이거 빵 소리는 무슨 챔데 나와 있는 거 빵도 빵도 다도 딱 그걸 뭐 있어 그래 아도 누가 이런 거 신경 해도 라이트 신경 쓰고 가는 한 개 봐. 수업님들 렉톡이라고.
ꯌꯥꯎꯔꯤꯁꯤꯗ ꯑꯌꯥꯝꯕ ꯄꯨꯜꯂꯦ ꯁꯨꯃꯥꯏꯅ ꯀꯥꯞꯄꯅ ꯁꯤꯌꯦ 71 2 sorry ơi đấy đi mà sao nữa là sinh giàu với hùng cổ năng gì no video rồi usam rồi 말로 서로 그 짬만 안 문제야 그것도 짬 đấy cùng các rồi 가장 보세요. 봐봐 이제 너 뭔가 우도 꾸이기래 이 장난 장난에 장난 보대. 아빠 거냐고 저 라인에 저런 분이 이거 벌써 못하는 거 쓰기나 시기나 맞좀 드리기 못하는 거 아, 그게 ꯑꯁꯤ ꯍꯩꯕꯣꯡꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯃꯈꯜ ꯀꯣ ꯈꯔ ꯑꯍꯨꯝ ꯃꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯛꯀꯤꯅ ꯃꯌꯥꯡ ꯁꯦꯛꯀꯤꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨ ꯁꯤ ꯃꯐꯝꯁꯤꯗꯩꯗ 100-200ꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯩ ꯈꯩꯔꯣꯏ ꯃꯈꯜ ꯈꯔ ꯂꯩ ꯑꯅꯤꯍꯨꯝ ꯁꯨꯏ ꯑꯗꯒꯤ ꯎꯆꯦꯛ ꯎꯌꯥ ꯀꯌꯥꯅ ꯁꯤ ꯍꯩꯕꯣꯡꯁꯤꯡꯁꯦ ꯃꯣꯏ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯒ ꯆꯦꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯈ꯭ꯋꯥꯏ ꯇꯣꯡꯕ ꯕꯨꯙꯤꯁꯝꯗ ꯃꯍꯥꯔꯥꯖꯅ ꯍꯥꯏꯕ ꯅꯤꯡꯊꯧꯗꯨꯅ ꯁꯤ ꯍꯩꯕꯣꯡ ꯏꯊꯩ ꯈꯨꯅꯝꯁꯤꯡꯒꯤꯗ ꯃꯥꯅ ꯄꯔꯩ ꯆꯪꯉꯒ ꯂꯥꯛꯄꯤꯔꯝꯃꯦꯕꯀꯣ ꯁꯤꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯒꯦꯟ ꯇꯧꯔꯁꯤ ꯂꯩꯄꯥꯛ ꯍꯩꯖꯤꯟꯕꯤꯔꯗꯤꯀꯣ ꯂꯩꯄꯥꯛ ꯍꯩꯔꯒ ꯁꯤꯁꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝꯁꯤꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯇꯔꯨ-ꯇꯅꯥꯟꯅ ꯑꯁ ꯇꯧꯕꯤꯔꯗꯤ ꯅꯥꯜꯂꯅꯤꯗꯅ ꯅꯣꯡ ꯇꯥꯀꯥꯟꯗ ꯂꯩꯈꯣꯝ ꯄꯤꯕꯤ ꯈꯔꯁꯤꯒꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯤꯡꯅꯤꯅ ꯆꯤꯡꯁꯤꯡꯁꯨ ꯑꯃꯨꯛ ꯆꯦꯟꯊꯔꯛꯑꯦꯗꯣ ꯑꯗꯨ ꯁꯤꯗꯪ ꯁꯦꯝꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯝꯐꯝꯁꯦ ꯃꯤ ꯅꯨꯡ ꯂꯥꯛꯑꯒꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯎꯔꯨꯝ ꯋꯥꯔꯨꯝ ꯄꯣꯊꯥꯖꯕ ꯉꯥꯏꯍꯥꯛ ꯐꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯝꯕꯁꯨ ꯎꯄꯥꯛꯅꯗꯧꯕꯁꯨꯀꯣ ꯈꯔ ꯁꯥꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯌꯥꯝ ꯂꯩ ꯑꯗꯨ ꯆꯤꯡꯁꯦ ꯃꯩ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯟꯕꯤꯅꯤꯡꯉꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯁꯪ ꯁꯥꯔꯤ ꯃꯄꯨꯗꯨꯅ ꯊꯥꯜꯂꯝꯕꯅꯤ ꯑꯗꯨ ꯆꯍꯤ ꯌꯥꯝꯃꯕꯅꯤꯅ ꯅꯨꯡꯁꯤꯠ ꯅꯨꯡꯅ ꯎ ꯅꯨꯡ ꯐꯨꯗꯦꯛꯇꯅ ꯇꯔꯥꯗꯣ ꯇꯠꯊꯣꯛꯄꯤꯕꯒꯤ ꯊꯥꯟꯕ ꯑꯗꯨꯝ ꯉꯝꯃꯤ 야 somda 올라고 ꯍꯣꯏ ꯍꯣꯏ ꯅꯣꯡꯄꯣꯛ ꯑꯣꯜꯂꯒ ꯏꯌꯥꯝꯕ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯕ ꯃꯐꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯄꯥꯎꯗꯝꯖꯒꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯄꯤꯛꯄ ꯂꯩꯀꯥꯏꯗ ꯁꯨꯝ ꯂꯩꯕ ꯏꯃꯥꯟꯅꯕ ꯈꯔ ꯁꯨꯝ ꯄꯨꯟꯁꯤꯜꯂꯒ ꯂꯨꯞ ꯃꯆꯥ ꯑꯃꯈꯛ ꯂꯩꯌꯦ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯝꯕ ꯒ꯭ꯔꯨꯞ ꯑꯗꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯕ ꯃꯇꯥꯡꯗ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯀꯔꯤꯗ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯂꯥꯏꯒꯤ ꯁꯃꯥꯖꯤ ꯂꯣꯏ ꯂꯥꯛꯄꯗꯒꯤ ꯃꯊꯛꯇ ꯊꯪꯕ ꯀꯝꯃꯤꯇꯤ ꯍꯣꯜ ꯁꯥꯕꯤꯔꯝꯃꯤ ꯑꯗꯩ ꯏꯅꯤꯡꯊꯧ ꯂꯥꯛꯑꯒꯁꯨ ꯁꯤꯒꯤ ꯂꯝꯕꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯃꯐꯝꯁꯦ ꯍꯩꯕꯣꯡ ꯃꯈꯣꯡꯒꯁꯦ ꯂꯩꯕꯥꯛ ꯍꯩꯖꯤꯜꯍꯟꯅꯤꯡꯕꯁꯦ ꯍꯩꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯒꯤ ꯂꯥꯛꯇꯤ ꯂꯥꯛꯑꯅꯤꯅ ꯍꯥꯏꯕꯤꯔꯝꯃꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯒꯤ
ꯑꯩ ꯌꯨꯝꯒꯗ ꯅꯣꯡ ꯆꯨꯔ ꯂꯩꯔꯝꯕꯒꯗꯣ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯕꯗꯒꯤ ꯇꯤꯟ ꯂꯩꯕꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤ ꯃꯣꯏ MLA ꯈꯔꯒ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛꯇꯪꯒ ꯄꯨꯜꯂꯒ ꯃꯌꯥꯝ ꯆꯪꯅ ꯁꯦꯝꯖꯤꯟꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯖꯕꯁꯦ ꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠꯀꯤ ꯑꯣꯏꯅꯕ ꯑꯣꯏꯍꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯎꯄꯥꯟ ꯍꯩꯄꯥꯟ ꯑꯃꯗꯁꯨ ꯊꯥꯖꯟꯃꯤꯟꯅꯔꯝꯃꯒ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠꯀꯤ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ